Churachandpur के तुइबोंग 2022 की जून की तांग मापन खक्तदा लिंखनखिबा ITLF हाइरिबा कुकी की लुप असिननी ngasi मखोइगी ओइना लान सोकनरिबा असे कुकी इन पी हाइबा कुकी ट्राइब की एपेक्स बॉडी अदुना सेपरेट एडमिनिस्ट्रेशन तांजरगसु लान की मतंगददी बुलेटिन चिंगबदी ITLF न थोकली तसेंगना चिन कुकी जो हाइरिबा कांगलुक असे खम थेंगना मरो लेबा इंडिया की मणिपुर मिजोराम असी फगलगा बांग्लादेश तगी सितागोंग हिल रेंज असी लौरगा म्यांमार दगी सिन्न खुंदाब चिन हिल्स अमदी सगाइंग रीजन असी लौथोकलगा मखोइगी ओइबा तोखाइबा कंट्री अमा सेमजागी हाइना तालिबा असिदा ngasi फावदा मखोइ असिबु इंडिया लेंगाकना इंडिया असी थुगाइरगे हाइबनी लेबाक असी थुगाइगे हाइबनी हाइदुना अनलॉफुल एक्टिविटीज प्रिवेंशन एक्ट की मखादा बैन तौबसु लैत्रि 1992 दा कुकी सिंगना नागा सिंग असिबु मोरेदगी तांथोरखिबदगी हौखिबा नागा कुकी लान अदुदसु मखोइबु नागा सिंगना तांथोपिरकले खुंजा सिंग असिबु ताना तनादुना हाटपिरकले खुलपुंबा सिंग मै थादोकपिरे हाइना लाउरखि मैतै सिंगदा मखोइबु नागा सिंगदगी कनबिउ हाइना कपलगा लाउरखि मखोइना लांदाबा हौखिबदुदी लोसिलगा मखोइबु हाटोकपिरे मखोइदा ओटपि नैबिरे हाइजिनबा ngamba कांगदुकनि ngasi maksu मैतै सिंगदा मखोइना लांदाबा हौरकलगा मखोइसिंग असिबु क्लीनसिंग तौनबा मैतै सिंगना लांदारकपनि मैतै दगी मखोइबु कनबिउ हाइना लाउरे अदुगा इंडिया की लैंगाकनसु थौदोक अमुक्त नतना अनिरक सुरबा असिदा फावबदा कुकी सिंगी ताटसिंग असि खंगसिनद्री खंगदबसु नत्रि खंगना खंगसिनदबनि मदुगिसु मरमसिंग लेफम थोकि कुकीना इंडियन आर्मी दा खुद थादे मखोइना अतै फुरुपकी लालहौबसिंगी अकुप अरोनबा पाउसिंग पीबदा नतना म्यांमार दा लैबा मैतै लालहौबसिंगी केमदा लांदा हल्ली मसिदबु कुकी की मिसंग संगदना कनागी मिसंगबु चंगलुगनि इंडिया लेंगाकना ख्वाइदगी निंगदोन पोंबा असि वारी सनसि हाइबा यादबा मैतैगी लालहौबसिंग असिनि मखोइबु लक्षिनबा हाइबा अदुदा म्यांमार दा लैबा चिनसिंग अमदी मणिपुर की कुकी जो सिंगी मतेंग संगी मखोइगी मपांगल असि थुदेकपदा चिन कुकी सिंग असि अफबा खुलाई ओइना सिजिनै मरम असिना कुकी सिंगदा मतेंग पीबा मखोइना तौबा थबकता उसिनदबा हाइबसे मसाना अदुम ताजै तसेंगना मणिपुर की वाफम असि मणिपुर असिबु चौखटपा इरांग थोकपा थोक्तबा हाइबदु इंडिया की लैंगाकना थोइदोकना खंदबगी ममी अमा चाउना ताई ngasi maksu part sigi state ki thakdagi hangatna india na yengba phawba ngamdri amadi madugi maramdu aikoi gi laingak pa singi wakhalon makoi gi thak amadi parasite ki oiba culture ni haiba tai niraga hingani haiba wakhan adu dagi thurokpa ngamba aikoi gi luchingma amata manipur asida thokhidri manipur asibu chawkhat palambi da pukhatlamge mi pantangba asi toktuna iromdam lepchaba ngamnabagi damakta khotnaramge haiba luchingba amata aikoi gi irakta laikhidri मकोई सिंगसिबु दिल्ली न बिख्यारी ओइना उई मरम असिना उसितपीदे थवोइना खनबीदे मदुगी महै सिंग अदु लैबाक मियामना प्रजाना फंगबा ताबनी नगन अमदना मुक इंडिया न ख्वाइदगी निंगदोन पोमलिबा असिसु लेप लेतन हेंगलकलिबा चाइना गी मापांगल असिनी इंडिया गी अकोइबा सिंग लैरिबा लैबाक पुंबा चाइना न खुदुम चनबा हेलकली महाकी खुबाम नुंगना थमनबा लाकनरी इंडिया गा थंगनरिबा लैबाक अमा ओइरिबा पाकिस्तान असि चाइना गी मतम पुंबगी ओइना असेतपा मरुप ओइबा लैबाक अमा ओइखरे हेन नुंगाइतबा अमना मतम अमदा इंडियाना मनिंग मखा तमनबिखिबा बांग्लादेश असि ngasiदी चाइना गी ख्वाइदगी नकनबा लैबाक अमा हाइबदु ओइखरे बांग्लादेश असि ngasiदी चाइना दगी ख्वाइदगी चाउना इंपोर्ट तोबा लैबाक अमा हाइबदु ओइरे लान गी खुलाई अयामबा चाइना दगी मखोइना लैरे चाइना गी BRI हाइबदी बेल एंड रोड इनिशिएटिव की मतेंगना इंफ्रास्ट्रक्चर कया अमा सेमगतली इंडस्ट्री कया अमा सुलिंखलकली मसीगी सुमथकता इंडिया गा मसिन मनाव गुमना नकना लेमिनरंबा नेपाल सु ngasiदी चाइना गी BRI की प्रोजेक्ट की मखादा इंफ्रास्ट्रक्चर कया अमा सु सेमगलकली नेपाल की कैपिटल काठमांडू यौना चाइना दगी लंबी अमदी हाई स्पीड रेल लाइन अमा सु सेमगलकली सैरक असिदा ख्वाइदगी हेना इंडिया अमदी महाकी एलाई ओरिबा USA दा मिपाई थबाइबा पोखलिबा असिना चाइना ना इंडिया की युमथंगनबा म्यांमार दा तौरिबा इन्फ्लुएंस असिनी चाइना असि म्यांमार गे ख्वाइदगी चाउबा ट्रेडिंग पार्टनर अमनी म्यांमार गी अपुनबा फॉरेन ट्रेड की वैल्यू असि $1 बिलियन 34 की मनुंगदा चाइना गा तौनबा ट्रेड की वैल्यू असि $1 बिलियन 9.2 नि म्यांमार ना सिजिनरिबा लान गे खुसुगुलाई पुंबा असि अनंबना चाइना अमदि रसिया दगी लैबनी मसीगी मरम मयाम असिननी इंडिया दा तत्तना निंगदोन पमहलिबा असि मसी मयाम असिगी मथकता इंडिया दा ख्वाइदगी खोइतौ सौहनबा वाफम अमना चाइना ना महाकी बॉर्डर अमा ओइरिबा रुइलीदगी बे ऑफ बेंगल दा लैबा म्यांमार गे क्वाकफ्यू पोर्ट सिटी ताना चौराकना किलोमीटर 2 मुक सांगना सेमगतलिबा हाई स्पीड लंबी अमदी रेन गी लंबी सिंग असिननी
China mahakki border dagi Bay of Bengal asi kangphalgi lambida pung 12 gi manungda yauba ngamhallagani. Isingi lambidana China gi Malacca Strait phauraga Bay of Bengal yaunaba chatpada numit 10 henna sanglamba adu subna khaktangi pung khara khaktangi lambi ohenba ngamlagani. Masina China gi industrial products sing Kunming City phauraga Indian usinda punabagi khwaidagi shambalambi amasu oirakani. China na mineral resource sing marang kaina phangliba Africa amadi chawkhatlaba Europe ki continent singa aduki matik laina samnahan bangamlagani. Ahongba Africa gi mineral sing phanglagani amaromdana mahakki industrial gi products sing Africa gi laibak sing Gulf countries sing amadi Europe ta yonshin masung ngamlagani. Lan gi matamdana US dollar billion 7.3 sangna semgatliba Ngakpiyu port taki India gi West Bengal gi Kolkata tamna missile sing yamna laina kapsin batanatana India gi kha thangba Visakhapatnam amadi Chennai su yamna laina yohan masung ngamlagani. Maduna paisa isang sangdana atenba matamgi manungda India da ithil sauna piba ngamhallagani. India na Myanmar manungda semgatliba BRI gi project sing asina India da matam pumnamakta laita handre. Myanmar khakta natana Southeast Asia da hengalakliba China gi ithil mayam asi thengnanaba hotnaba haibasi India gi foreign policy gi achouba khongthang amasuni. Myanmar da natana Thailand su China gi khwaidagi chawba trading partner amasu oirakli. Laibak anisigi business asi 2022 da US dollar billion 135 yauki. China hairiba laibak asi Thailand gi su maru oiba mapang amani. China matam pumnamakta Thailand bu phanana balaknai amadi mahaki military gi khusukulai sing asi yonsinnaba su lakna duna lay. Madubakna su India da di khoidau sagat hanabagi machak amasu oiribani. Southeast Asia da China gi ithin biba handhanba haibasi India gi oinadi tawdaba yadraba haibudu oiri natrabadi maduna India bu mafam khudimakta langoi chanba haibudu thokadori. Aduga nakan amadana India na Myanmar da thamliba miyeng asigi khwaidagi maru oiba amana Myanmar da democracy asi laihanba amadi Southeast Asia da China gi tawba ngamba matik asi hanthahanbani haiba taragasu madugi marumda laibak asina matam kayadagi nathairaga laklaba India gi North East ki state sing maru oina Manipur da lairiba lalhobagi irang asi hanthahanbasu yauri. Lamdam asomda lairiba lalhobagi lup sing maru oina Asian group sing Maitai gi lalho lup sing alphana singba asi India da koksikpa oiduna ngasi phawba lakli. Khwaidagi chawriba Asian IM su India gi langda thuraduna sahi decade kaya ama peace talk tawnaduna thamma ngamli. Adugi su mathakta alphaba su machetana thuwaibada mai pakpa ngamkre. Manipur gi khwaidagi liba oiriba UNLF su ngasi phawda masung kaya thokna thuwaikiba India gi secret agency gi thawang amani haibada langada basu mande. Aduga atei lemhoriba peace process ta lagu haiba yadriba maitai gi lalhau lup sing asi India da achouba kok shana bagi machak ama sahi lisang sitna ngasi phawba oiraga su lakli. Lamdam masida lanmi lak kaya ama thajinduna thamlaga su madugi kanaba mapung phana phangma ngamdana lakhi. Adumakpu lalhau bagi lup sing asi pumba laksin mangamdrabadi maduna India gi apunbagi saktamda tattana singnaba ama oihalli hairi. Tasengna India gi thawang asidi naga singi mapangal sing asi bu lauthokmana oikhi. Madu 1992 gi Naga Kuki communal class da Kuki singi misang da laikhiba manbaduna takhi. Ngasina Kuki na maitai gi mathakta landarakliba asi uba phangli. India gi security agency sing na Myanmar da leiba Chin Kuki jo gi mari mata oiriba Chin Kanglup ki militant organization sing na Myanmar gi military lainga ki mathakta horiba lalhau sing asida loan na mateng piduna ngasi phawba lakli haibagi paulei. Amaromdana amuk Chin phurup singna Manipur da Kuki zomi gi oiba militant gi lup kaya ama lingkhalakpada India na su Myanmar da makhoi lainaba mari aduna maram oiraga khangsinadaba saba takhi. Makhoina Manipur da maning tamda laijaba yanaba India laibaka suspension of operation haina agreement ama thamduna silli. Maduda Manipur gi lengak asibusu na thairaga thamlamba yadabana third party ama oina yawhalli. Khudimak asi India gi policy ni Myanmar na democracy laikha takhibada wari balaibak asi India amadi USA ni. Makhoina su China gi ithin biba asi hanthanabagi damakta ngasi phawbu hotnaraga lakli. China na Myanmar phawraga Indian Ocean phangkiba haibasi makhoi gi oiba lalong singda matam pumbada Africa amadi Persian gi Arab countries singi lamdam asida upper hand oina laikhiba du USA gi apambagi payoktani. Maram maduna matam kayadagi USA na Myanmar gi democracy asibu hanik phibamda hanjilaknabagi damakta
मखोगी ओइबा ग्रुप सिंगदा मतेंग पीरगा लागली म्यांमार दा मिलिटरी जुंता असिबु मुथतनबनी हाइना ngasi चंगसिलक्लिबा लान असिदा मसक खंगदबा सिंगना लोना लीला कया अमा सानरी म्यांमार मनुंगदा सोकनरिबा डेमोक्रेसीबु हंजिनबगी दमक्ता सोकनरिबा लान असिदा नाकोइनना सौगतलिबा सिंग असि USA India amadi मखोइगा पुन्ना चटमिनरिबा लेबाक सिंगनी नाकन अमदना अमुक म्यांमार गी मिलिटरी जुंता सिंग असिबु सौगतलिबा सिना चाइनानी म्यांमार न सिजिनरिबा वार प्लेन सिंग असि चाइना अमदी पाकिस्तान पुन्ना पुथोकपा JF-17 थंडर जेट हाइबदुनी मसी पाकिस्तान साबनी म्यांमार न रशियन वार प्लेन सिंग Su-30 MiG-29 सिंग मसी सिजिनरी मखोइदा लैरिबा हेलीकॉप्टर सिंग असि सु रशियन गी ओरिजिन गाक्तनी मखोइना पाइरिबा वेपन सिंग असि लेबाक सिंग असि दगिनी मरम सिंग असिना म्यांमार मनुंगी लांदा मिलिटरी जुंता गी माइकाइदा चाइना रशिया पाकिस्तान सिंग सिंग याउरी हाइबि याई अदुबु ngasidi lalhouba kaya amana central gi Myanmar paichin na bulalong kaya ama sinba hokre lan gi lalong sumlakli uba phangdriba sina China na lan asida pangsinba asingba masak aduni Myanmar da oirakliba phibam sing asigi mami yum thangnariba Manipur da soidana tagani hangningai oiriba sina leibak adu da democracy asibu hanjin khraba matungda Myanmar dagi singi tokhaiba leibak ama khaidoktuna sin kuki jogi apunba zalengam ama siamnana begi lambi asi jat pangamngadra asini Manipur da laktuna maitai khunjing da lan kaplamba CPF amadi CNA gi lanbi pumba Myanmar gi lan yawba chat khrabana Manipur da nongmai makon ching taba khara hanthangani haiba targa su Manipur da di zalengam gi lambi da sangsin basu ngasi phawba leptri loisilakpada Myanmar da India ra sanari ba lilasi gi khudong chaba lauraga Manipur da kuki jo furup sing asina makhel langba helakli Myanmar dagi sil hills phaktuna puraklagadi makhoina Manipur thuaigani haibagi aset pathajaba amagi mangal sagatli